ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ HRD ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯚꯦꯗꯀꯔ ꯎꯅꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯦ ꯇꯤꯚꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ HRD ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯚꯦꯗꯀꯔ ꯎꯅꯈ꯭ꯔꯦ꯫ ISTV ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄ꯭ꯔꯀꯥꯁ ꯖꯥꯚꯦꯗꯀꯔꯒ ꯎꯅꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯈꯤꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔꯗ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯚꯤꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯀꯃꯤꯇꯤ ꯁꯦꯝꯂꯤꯕ ꯑꯁꯤ ꯔꯤꯚꯤꯌꯨ ꯇꯧꯕꯤꯌꯨ꯫ ꯀꯃꯤꯇꯤ ꯑꯁꯤꯗ ꯂꯣꯀꯦꯜꯒꯤ ꯃꯤꯍꯨꯠ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯍꯧꯁꯥꯒꯨꯝ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ HRD ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯀꯥꯁ ꯖꯥꯚꯦꯗꯀꯔꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯚꯥꯔꯠ ꯀꯟꯁꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯤꯔ ꯍꯨꯁꯦꯟ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ B. ꯔꯍꯃꯟ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ N.G. ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ B. ꯔꯍꯃꯟꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤ ꯃꯍꯨꯠꯇ ꯐꯝ ꯀꯣꯟꯕꯅ ꯂꯨꯏ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯗꯤ NCUI ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ N.G. ꯗꯤꯂꯤꯞ ꯀꯨꯃꯥꯔꯅ ILPꯒꯤ ꯏꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ꯫ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2013 ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯤꯔ ꯍꯨꯁꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 18ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤꯗ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯏ ꯀꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯈꯤ꯫ ꯚꯥꯔꯠ ꯀꯟꯁꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18ꯇ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯖꯗꯨꯅ ꯏꯔꯝꯗꯝ ꯀꯟꯅꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯆꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯔꯝꯗꯝ ꯀꯟꯅꯕ ꯏ ꯀꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫ Naga People's Front Manipur State Unit ki President Awangbo Nyumai Working President na Robert T. Maram amasung Central Working President na Marung Makunga Khale haiduna NPF Central Headquarter Kohima ki General Secretary KZ Kenya na thokpa order amana phongdorakle. Manipur State Unit ki General Secretary Honrei Kui Kaisung na su Central Headquarter na order asi Manipur da su 2019 ki January fauba chatnaragani haina memorandum ama thokre. Masina maram oiraga NPF Manipur State Unit ki President ꯐꯝꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯂꯩꯔꯝꯕ ꯑꯗꯨ ꯀꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯇꯠꯅ ꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃ ꯅꯠꯇꯦ ꯆꯠꯂꯒꯦꯕ ꯄ꯭ꯂꯤꯖ ꯑꯩ ꯆꯠꯂꯒꯦꯕ ꯇꯥꯔꯒꯦꯠꯀꯤ ꯁꯤꯖꯟ ꯂꯣꯏꯈ꯭ꯔꯕꯗꯤ ꯑꯗꯨꯗꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯦꯡꯒꯣ ꯁꯤꯖꯟ ꯆꯠꯈ꯭ꯔꯕꯗ ꯑꯗꯨꯝ ꯍꯥꯏꯅ ꯋꯤꯡꯀꯤꯁ ꯃꯦꯡꯒꯣ ꯁ꯭ꯋꯤꯁ ꯔꯣꯜꯁꯨ ꯑꯗꯨꯝ ꯐꯪꯂꯔꯣꯏ ꯈꯪꯉꯦꯗꯅ꯫ ꯋꯤꯡꯀꯤꯁ ꯃꯤꯅꯤ ꯁ꯭ꯋꯤꯁ ꯔꯣꯜ ꯑꯃꯕꯨ ꯂꯥꯛꯂꯕ ꯄꯨꯝꯅꯃꯛ ꯁ꯭ꯂꯣ ꯃꯣꯁꯟ ꯑꯗꯨꯝ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯨ ꯋꯤꯡꯀꯤꯁ ꯑꯃꯇꯗꯤ ꯄꯤꯌꯨꯗꯅ꯫ ꯄꯥꯕꯣ ꯀ꯭ꯔꯦꯛ ꯖꯣꯟꯒꯤꯗꯤ ꯇꯥꯇꯥ ꯗꯤꯁꯀꯥꯎꯟꯠ ꯂꯩꯁꯤꯗꯤ ꯃꯃꯜꯁꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯩ, ꯌꯣꯠꯁꯨ ꯃꯥꯡꯉꯔꯣꯏ ꯄꯤꯁꯇ ꯆꯠꯂꯕꯅꯤꯅ꯫ ꯑꯗꯨꯁꯨ ꯃꯊꯛꯇ ꯁꯨꯄꯔ ꯂꯤꯡꯛ ꯐꯨꯇꯤꯡꯒꯤ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯁꯤꯗꯤ ꯇꯥꯏꯜꯁ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯪ ꯅꯨꯡ ꯁꯤꯟꯕꯒꯨꯝꯅ ꯌꯣꯠꯇꯤ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯡꯅ ꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ꯫
Winkies mini Swiss roll bu laklaba pumnama slow motion adum oire punsibu Winkies amta di piudana Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroiba numiti lakliba July gi tang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Nati chat lagi ba? Please ay chat lagi ba? Election ki matam loikrabadi adu tuma amu unaba phangaro Asum tawna mango season na chat rabada adum haina Winkies mango Swiss rolls adum hanglaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu A magic mix of chocolate and vanilla marble cakes from Winkies, the cake specialist. Break matuna taramnok chirisi makhata papao. Imphal gi Palace Getting si Redin Fitness Center kauba gym ama IAS officer Gyan Prakash hangdokre. Fitness Center asida tungan ba matam gachunaraba khutchu khulai kya laibada natana steam bath amadi restaurant amasu yaure. Fitness Center asigi proprietor and Romeo na chokhatlaba lamdam kayada fangba sanabagi khutchu khulai kya thamliba Fitness Center asigi khudung chaba lauduna miyamna masamo fana lainana ba hotnabiyo haike. Sector sida Manipur yam saw boom hai tare koi business section sida saw ba malai masi amarom da yam offer po ni hai tare masi ada koina RD graphics na koi presence tawra koi health section da Radiant Fitness and ama koi Palace compound da lai basi koi premium class ni koi local gi gym mamu erga su sabsana koi franchise ki leriba gym singsida gi thengna ba yana ba haibagi pandam da koina masi premium class oina koi hangjarakpani masigi se koi maroina masida facility fangi se gym cardio sauna steam maroi bidi koi am interesting oi bidi koi health food oiba yawa koi restaurant section nama koi yauri masi am interesting part ni mayam na koi gi tawda anoba koi option namani masida ista koi thamjari se masida health food mayam phangni adu koi sana bala iba agi masi ista koi gi sana bala laktabu su health ta koi sab ya ba chinjak sing se koi phom sida phangani haijeta Hazira bada maroy bapao amukahna. Manipur University ki VC ki watogasi ki matang da Chief Minister N Biren ngasi HRD Minister Prakash Javadekar unakre. Haji pau bugan astim na pijaba pau matang ashada lusinjere meeting tabiri basing mumukan na kurumjari.